मैम ngasi ayuki sifong sing phong na bahokre Manipur gi amasung ngasi yu phong ki tongan tongan Manipur sifong sing digi maru oibe I paw sing khonga saraga Manipur top channel gi meke digi मैम da share to zagi ahan bada maru oibe paw moina achum ne April manga digi khongjang hogadori Manipur lengak na asum yana ki bo wafam bu thawoidana nauna sem ki district mari gi ADC gi mikal pangthok na ba khona rakba bu yaning da ba phong dok poina lagli ba April manga digi tongan tongan ba khongjang kya sangshilagani haina all tribal student union Manipur asum na phongdorakli achum gi information and publicity secretary thangmilen dongyal na thadorok pa sirol asina makhata na hai tha asigi kunga tereta pangthok ki state lenga ki cabinet mifam aduna state asigi nauna sem labasingi district mari haibadi Ferzol None Kamjong amasum Technopol district kisu ADC gi mikal pangthok na ba lepna ki basi yamna lebak thibani machine lamda masida khundari basing mising yamna asauba samamna ba ma pokhalagani mamang dasu asumna Manipur lenga ki warep asilamda masigi singmi singi apambagi wangbadani maramsina singmi singa sibu tokhai tana basin bigano haina phungdok ke balaikrabani hiramsigi matangna asumgi makedigi center of demand amasu lenga ki mafamna khusina ki balaikrabani demand aduna lamda masigi singmi singna sothaduna lariba mahi masin tambagi analayeng TN Hills land amadi forest na singba hiram kaya da suk miyeng sangbi na bahai jakibane asigumba kaya si laina center of demand gi wang bada lengang na thabak torak pasi angak pa phawi hai riba center of demand si hogiba kumza english ngani ga taraga mapan gi august ahumda nakal ani gi marakta yana ba purakhiba su laikrabani loinana memorandum of understanding ani su hogiba kumza english ngani ga kungi november mari amadi english ngani ga kungi mathoi gi march taraga mangada lainga amadi asum gi marakta khuyek pinakrabani Achum na sangsin gadori ba khongjang sing asigi manung sana lakni ba April manga dagi numit neni sukna lenga ki loisang sing thingjin ba mathangi numit tagi lamda masigi singi district sing na miyam gi asawba wakat khongsat satpna singba makhal makhakya gi khongjang kaya marum sangsin na ba sem saduna leiri haina serol asina su makhatana phongdorakli makasa tharakpoina to papawa manamu Kangpokpi district ta pung kunthra ga mari gi ban kaukhre Kangpokpi district ta leiba lenga ki tuan loisang sing da thabak tori ba official sing bu itat tatana transfer taw amadi mo chinana ba miyoi sing thabirakta bana district asigi thabak amata mangam sandana leidi ba sida yaning da ba phongdok tuna district asigi CSO sing April amagi ayuk pung taruk tabadagi hawragi April anigi nungthil pung taruk fawba pung kuntraga taruk ki ban kaukhre hiram asigi matana koki inda pangthoki ba pawgi mifam amada wangang laduna Kangpokpi gi CSO singi spokesperson magekam kibgen hai ban asi sahi si ki march taraga mapanda pangthoki ba pawgi mifam aduda phongdoki ba wafam adugi makhata aboina sangsilakpane pawgi mifam aduda CSO singi makedigi Manipur lenga district asida mafam rang khangdana transfer amadi posting tawbigi thabak sathari basi lepina ba haijakibane masigi damak miyeng sangwiduna sayol amagi manungda thabak oina pangthok pinabasu haijakibani adubo sayol amagi matam helaba phawba lenga na pakhum amata pirak palaitana tuminna laisinkhibadigi bangi khongjang sangsinana ba warep laukibani haukiba tha kharagi mamangna transfer kya satkhibagi matang paladuna spokesperson hai district asigi medical officer bu maki mohut sinnana ba mi amata tharaktana transfer tawthoki masida sunatana Kangpokpi gi SDO BDO gi thausu puriba ADC ADM busu mahut sinbinaba mi amata tharaktana transfer tawki masina maram oiduna district asida hauji leiriba MCS officer marida ehenba pham kya pisinduna leiri Kangpokpi gi CMO oirama mi edo hokiba January 19 Kamjong district transfer tawkibadagi district asigi immunization officer oina thawpurama mi oibo medical officer in charge oina thawpu handuna lakle masida sunatana BDO Champhai SDOT Waisong SDO Island amadi SDO lungtinna singba maroiba phamsing asi hangduna leibadigi suknagi mi amakakna phamsing asi bu puduna leiri masigi sumathakta district asida SDPO ama phawba leitri loinana saukraba district asigi oina SDC amakakta mathau tawri banasi mamangda CSO singna thaki pasayol amagi matam adu hek loibaga sathanaba thorang toramani adobu state asida punna khundaminariba phurup kharagi asauba kumai ama leiba maramna kumai asi loiraba matungna ban tawnaba phirep laukibani hairi asumna ban yauna makhal makha kya gi khongjang sing sangsilakpa asida pamdaba thodok thulakpa khudima paliba lenga asina teksak pugodabani hairi amaramda Kangpokpi district ki manung sana leiba sadang sen khul yum
ꯃꯩ ꯀꯌꯥ ꯊꯥꯗꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒꯤ ꯃꯐꯝꯗ CSOꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯒꯗꯕꯅꯤ ꯂꯣꯏꯅꯅ ꯋꯥꯊꯣꯛ ꯑꯗꯨꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯦꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ COVID-19 ꯉꯥꯛꯊꯣꯛꯅꯕ ꯀꯥꯡꯂꯣꯟ ꯑꯦꯄ꯭ꯔꯤꯜ 30 ꯐꯥꯎꯕ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯂꯝꯗꯝ ꯑꯁꯤꯗ COVID-19ꯒꯤ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯅꯕ ꯂꯩꯉꯥꯛꯅ ꯃꯇꯝꯒꯤ ꯑꯣꯏꯕ ꯀꯥꯡꯂꯣꯟꯁꯤꯡ ꯁꯦꯝꯗꯨꯅ ꯑꯃꯗꯤ ꯃꯈꯥ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯒꯥꯏꯗꯂꯥꯏꯟ ꯑꯁꯤ ꯑꯦꯄ꯭ꯔꯤꯜ 30 ꯐꯥꯎꯕ ꯆꯠꯅꯔꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯗꯥꯛꯇꯔ ꯔꯥꯖꯦꯁ ꯀꯨꯃꯥꯔꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯧꯕ ꯒꯥꯏꯗꯂꯥꯏꯟ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 1ꯗꯒꯤ 30 ꯐꯥꯎꯕ ꯆꯠꯅꯒꯅꯤ ꯍꯥꯟꯅꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕ ꯀꯥꯡꯂꯣꯟꯁꯤꯡꯒꯤ ꯃꯊꯛꯇ ꯑꯅꯧꯕ ꯒꯥꯏꯗꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯊꯣꯛꯄꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯛ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯍꯔꯥꯎ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯃꯤ 50ꯗꯒꯤ ꯍꯦꯟꯅ ꯇꯤꯟꯗꯕ ꯁꯥꯟꯅ ꯈꯣꯠꯅꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯃꯤ 100ꯗꯒꯤ ꯍꯦꯟꯅ ꯇꯤꯟꯗꯕ ꯍꯥꯏꯔꯤꯕ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤꯕꯨ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯃꯗꯤ ASPꯁꯤꯡꯅ ꯉꯥꯛꯅ ꯆꯠꯅꯕ ꯌꯦꯡꯁꯤꯟꯕ ꯂꯣꯏꯅꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯦꯛ 2005ꯒꯤ ꯁꯦꯛꯁꯟ 51 to 60 ꯑꯃꯗꯤ IPCꯒꯤ ꯁꯦꯛꯁꯟ 188ꯒꯤ ꯃꯈꯥꯗ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ 7ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯔꯗꯔ ꯑꯃꯁꯨ ꯊꯣꯛꯇꯨꯅ ꯊꯥꯕꯜ ꯆꯣꯡꯕ ꯑꯃꯗꯤ ꯌꯥꯇ꯭ꯔꯥ ꯋꯥꯔꯤ ꯀꯨꯝꯍꯩꯁꯤꯡ ꯊꯤꯡꯖꯤꯟꯈ꯭ꯔꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯉꯥꯛꯅ ꯆꯠꯀꯗꯕ ꯀꯥꯡꯂꯣꯟꯁꯤꯡꯁꯨ ꯁꯦꯝꯈ꯭ꯔꯕꯅꯤ ꯇꯨꯡꯗ ꯊꯥ ꯑꯗꯨꯒꯤ 15ꯗ ꯑꯣꯔꯗꯔ ꯑꯃꯁꯨ ꯊꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗ ꯉꯥꯛꯅ ꯆꯠꯀꯗꯕ ꯀꯥꯡꯂꯣꯟꯁꯤꯡꯁꯨ ꯁꯦꯝꯈ꯭ꯔꯕꯅꯤ ꯆꯩꯔꯥ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯅꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯍꯧꯈꯤꯕ ꯃꯥꯔꯆ 29ꯗ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯑꯦꯄ꯭ꯔꯤꯜ 1ꯗꯒꯤ ꯆꯠꯅꯕ ꯍꯧꯒꯗꯕ ꯑꯅꯧꯕ ꯀꯥꯡꯂꯣꯟ ꯁꯦꯝꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄꯥꯎꯁꯤ ꯃꯔꯛ ꯊꯠꯄ ꯑꯣꯏꯅ ꯃꯄꯥꯟ ꯂꯝꯒꯤ ꯃꯆꯥꯡ ꯈꯛꯇꯪ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯖꯔꯝꯒꯦ ꯏꯟꯗꯤꯌꯥꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯊꯧꯔꯥꯡꯈꯤꯕ ꯂꯥꯁꯀꯔ ꯇꯦꯔꯣꯔꯤꯁ ꯆꯍꯤ 10 ꯖꯦꯜꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯉꯝꯈꯩ ꯋꯥꯡꯕꯗꯒꯤ ꯃꯥꯒꯤ ꯈꯨꯔꯖꯤ ꯄꯥꯏꯔꯤꯕꯁꯤꯡꯗꯒꯤ ꯌꯥꯊꯪ ꯐꯪꯂꯕ ꯇꯨꯡꯗ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯗ ꯂꯥꯟꯁꯤꯜꯂꯛꯂꯕ ꯇꯨꯡꯗ ꯗꯦꯜꯂꯤ ꯌꯥꯎꯅ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯅꯕ ꯂꯧꯇꯨꯅꯕꯒꯤꯗꯃꯛ ꯄꯥꯀꯤꯁꯇꯥꯅꯤ ꯂꯥꯁꯀꯔ ꯇꯥꯏꯕ ꯇꯦꯔꯣꯔꯤꯁ ꯑꯃꯕꯨ ꯗꯦꯜꯂꯤꯗ ꯁ꯭ꯄꯦꯁꯤꯌꯦꯜ NIA ꯀꯣꯔꯠ ꯑꯃꯅ ꯆꯍꯤ 10ꯒꯤ ꯖꯦꯜꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯉꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯑꯦꯛꯁꯤꯗꯦꯟꯗ ꯑꯦꯝꯁꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯥꯎꯅ 3 ꯁꯣꯛꯂꯩ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯀꯥꯡꯄꯣꯛꯄꯤꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗ ꯑꯦꯝꯁꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯁꯣꯛꯂꯩ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯑꯦꯝꯁꯨꯒꯤ ꯊꯧꯃꯤ 3 ꯑꯗꯨ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏꯗ ꯐꯪꯁꯟ ꯑꯃ ꯌꯥꯎꯔꯨꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯒꯤ ꯂꯝꯕꯤ ꯀꯥꯡꯄꯣꯛꯄꯤꯗ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯈꯤ ꯑꯦꯛꯁꯤꯗꯦꯟꯠ ꯑꯗꯨꯗ ꯑꯦꯝꯁꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯤꯇꯔ ꯂꯥꯏꯁ꯭ꯔꯝ ꯍꯥꯟꯅꯒꯤ ꯑꯦꯝꯁꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯟꯖꯤꯠ ꯁꯔꯪꯊꯦꯝ ꯑꯦꯝꯁꯨꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯊꯧꯕ ꯈꯨꯃꯟ ꯑꯃꯁꯨꯡ ꯑꯦꯝꯁꯨꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯕꯤꯟ ꯃꯣꯏꯔꯥꯡꯊꯦꯝ ꯁꯣꯛꯈꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯀꯥꯡꯄꯣꯛꯄꯤꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯈꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ ꯇꯦꯟꯇꯛꯅ ꯃꯌꯥꯝ ꯄꯥꯎ ꯑꯃꯈꯛꯇꯪ ꯍꯥꯞꯆꯔꯝꯒꯦ ꯁꯃꯔꯖꯤꯠꯄꯨ ꯁꯧꯒꯠꯇꯨꯅ ꯌꯥꯎꯔꯨꯕ ꯃꯤꯑꯣꯏ 9 ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯅꯨꯃꯤꯠ 3ꯅꯤ ꯔꯤꯃꯥꯟ ꯂꯧꯊꯈ꯭ꯔꯦ NIAꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯇꯤꯝ ꯑꯃꯅ ꯅꯔꯦꯡꯕꯝ ꯁꯃꯔꯖꯤꯠꯀ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯏꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯛꯈꯤꯕꯗ ꯁꯧꯒꯠꯇꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 9 ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯐꯥꯔꯒ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈ꯭ꯔꯦ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ 9 ꯑꯗꯨꯗꯤ ꯗ꯭ꯌꯨꯇꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯋꯦꯁꯅ ꯃꯊꯪ ꯊꯥꯒꯤ 5 ꯐꯥꯎꯕ ꯅꯨꯃꯤꯠ 3ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯝꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯁꯃꯔꯖꯤꯠꯄꯨ ꯁꯧꯒꯠꯂꯦ ꯍꯥꯏꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯂꯧꯈꯣꯔꯄꯝ ꯂꯩꯀꯥꯏꯗꯒꯤ ꯅꯔꯦꯡꯕꯝ ꯕꯤꯁꯣꯔꯖꯤꯠ ꯆꯍꯤ 55 ꯅꯔꯦꯡꯕꯝ ꯅꯣꯡꯂꯦꯟ ꯆꯍꯤ 25 ꯅꯔꯦꯡꯕꯝ ꯁꯔꯖꯤꯠ ꯂꯣꯏꯅꯕꯤ ꯇꯦꯂꯣꯇꯃ ꯆꯍꯤ 38 ꯅꯔꯦꯡꯕꯝ ꯑꯣꯡꯕꯤ ꯔꯟꯖꯅꯥ ꯗꯦꯕꯤ ꯆꯍꯤ 52 ꯁꯒꯣꯜꯕꯝ ꯅꯧꯔꯦꯝꯊꯣꯡ ꯈꯨꯃꯟꯊꯦꯝ ꯂꯩꯀꯥꯏꯁꯤꯡꯗꯒꯤ ꯅꯧꯔꯦꯝꯕꯝ ꯗꯦꯕꯤꯠ ꯆꯍꯤ 32 ꯅꯔꯦꯡꯕꯝ ꯅꯤꯡꯉꯣꯜ ꯅꯧꯔꯦꯝꯕꯝ ꯑꯣꯡꯕꯤ ꯃꯦꯗꯥꯄꯇꯤ ꯆꯍꯤ 63 ꯑꯁꯥꯝꯒꯤ ꯕꯥꯃꯨꯟ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯚꯦꯇꯤꯅꯔꯤ ꯂꯩꯔꯛꯇ ꯂꯩꯕ ꯃꯌꯥꯡꯂꯥꯝꯕꯝ ꯇꯣꯂꯦꯟꯖꯥꯎ ꯆꯍꯤ 35 ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯑꯃꯨꯗꯣꯟ ꯑꯈꯝ ꯂꯩꯀꯥꯏꯗꯒꯤ ꯃꯨꯇꯨꯝ ꯅꯤꯡꯉꯣꯜ ꯆꯣꯡꯊꯝ ꯑꯣꯡꯕꯤ ꯆꯤꯇ꯭ꯔꯃꯂꯥ ꯑꯦꯂꯥꯏꯁ ꯅꯥꯎꯆꯥ ꯆꯍꯤ 93 ꯑꯃꯗꯤ ꯁꯒꯣꯜꯕꯝ ꯇꯦꯔꯥ ꯑꯃꯨꯗꯣꯟ ꯑꯈꯝ ꯂꯩꯀꯥꯏꯗꯒꯤ ꯆꯣꯡꯊꯥꯝ ꯎꯇꯥꯔꯥ ꯗꯦꯕꯤ ꯆꯍꯤ 38 ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯐꯥꯔꯕ ꯃꯇꯨꯡ ꯋꯥꯍꯪ ꯄꯥꯎꯁꯤꯡ ꯆꯠꯊꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯔꯦ ꯑꯃꯁꯨꯡ ꯄꯨꯂꯤꯁꯅ ꯆꯠꯊꯔꯛꯄ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯅꯔꯦꯡꯕꯝ ꯁꯃꯔꯖꯤꯠ ꯑꯃꯁꯨꯡ NIAꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯇꯤꯝ ꯑꯃꯒ ꯂꯣꯏꯅꯅ ꯏꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯛꯈꯤꯕ ꯑꯗꯨꯗ ꯃꯤꯑꯣꯏ 10-30 ꯔꯣꯝꯅ ꯁꯧꯒꯠꯇꯨꯅ ꯂꯥꯎꯈꯤꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯐꯥꯈꯤꯕꯅꯤ ꯂꯣꯏꯅꯅ ꯑꯦꯀ꯭ꯌꯨꯁꯁꯤꯡ ꯑꯗꯨꯅ ꯁꯤꯗꯤꯁꯦꯁ ꯑꯣꯏꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯈꯤꯕꯗꯨꯗ
general public ta aki tujung ba pohan ba amadi pam da thaudok sing thoan baga loinena misa miyam gi punsi da apan ba pibigi thaudok sing tholak pa yai khan badagi thaudok sing adu thon dana ba makoi bu far ga wang pang satakibani hairena su paw man makhatana su phungdorakli marak thana atopa paw amana UP de sahi nauribi nupi ama mapuroi bi gi mamna ba manghan khre Uttar Pradesh ki Agra district ngarang numidang waira masagi sei taragang mapanrom surabi nupi ama miye ahumna mapuroi bi gi mamangda nampura nupi oibi ki ikai kumna manghan kibaga loinana thaudu odugi matangda video su namdana pukri hairi hiramasiga mari leinana Agra police na phongdorakibada matai mana odu ngarang numidang waira makhoi gi mari mata unaba satpada lambi da hana leiramba miye ahumna makhoi anibu thatlaba matung nupi edu manak nakna leiba umang amada pusilaga ikai kumna manghan kibani matam aduna maki mapuroi badu miye ahum aduna makhong mukhut anima pullaga nakanda lehenki achik mafam oibana nupa nupina lawu sukana gumba amatana takidi miye ahum aduna nupi adubu gang rap tauna video shoot namki haidi miye ahum aduna makhoi anibu thadokturingai mangoinana masada yarak pasan phamsing amadi sanagi liksu puduna satkre haidi thaudo adugi matung nupi aduna Agra police ta complaint tarokhibagu loinana sienaba miye anigi maming hairakre adubo atopa amagi maming khangma ngamdri hairi Agra police ki senior superintendent Monirar Zina phongdorakhibada matai manau ani duna complaint tarokpagi matungina thaudo adugi matangna case ama register tawkhre madugi matung tarakpada nupi aduna maming palakhiba miye anigi manungda ama police na faraba matung wang pawang gi thabak sathari senior police official singna nupi adubu ikai khumnaba manghan ki hairiba mafam aduda satuna yengsinkhre loinana dog squad sizinaduna thaudo aduda sienaba miye sing phana bo honari amadi makhoi logi matungina sapsaba sairak pigini hairi henasu pawa mana makhatana phongdorakpi amasung pawsi lusilakpoina ngasi phongnakiba Manipuri gi tongan basi phong singda maruiba headlines oina phongnakiba maruiba content khara mayamda share tawjaramge Narengbam Samarjit NIN special court gi numit tarago humdoini gi custody remand laukhre Samarjit na bail PBU haijarakiba prayer court na appeal taragani thoida khanaga dawri COVID positive oibegi masing hengalagle active case humdra laidi miyoi lising marfu taruka subnagi nifuga mari tika thakre Andro amasum sanang seno marin khulgi thadok fact finding committee amana thigalagani Samarjit NIA gi kota puthokre nimit tarago humdoini gi police custody thamnaba khankhre Andro amasum sanang senma khulgi khunja singi marakta irang thokre sanang senma gi thadok fact finding committee amana thijilagani losilakpoina mem Narengbam Samarjit koiba latest update ma mem hapsaramgi Narengbam Samarjit April taragani toi fawa masin hangnaba police custody remand pikre police na ahan boina Imphal city da drone sizinaduna surveillance satakre Indira Gandhi International Airport tagi saliba Mars kunga mangada National Investigation Agency inayena fakraba tungna Imphal Laorakhar Salai Holding Private Limited ki chairman amasu managing director oiramba Narengbam Samarjit ngasi sairap talaiba special judge NIA gi Manipuri court puthok tungna April taragani toi fawa masin hangnaba police custody remand laukre Narengbam Samarjit court puthok trunga gi mangoinana Manipur police na khwaidigi kanba section thorang sing lakhotki Sairap court ki gate thong lun sinduna tangai phadaba mi khaktamak manumda changan ki Sairap court ka tainaba uripok lambi flyover loiba phawba thingjinduna mi amata satok sasin tawon khide ayuki pung 10 dagi nungthingli pung 3 phawba lambi thingjinduna thamba maramna miyamna kham thengna khudong sadaba mayukna hanki ngasigi section thorang adu Salai Holding gi Makhada laiba smart society da sale thadaruba depositor mayamna Samarjit attack torakpa yai haba paw phangbadagini hairi police ki khwairi conversation thorang sing adugi manungda irang tholakpa yaba mafam singda drone camera sizinaduna kari pamdaba thodok tholakpa yabagi haibdu yengsinki paw phawnaba wat hawbadagi Imphal West District Police ki team amana PA system sizinaduna nongthakta pairiba drone adu kanagi no haina Pawba Laorakhi tungda Imphal West District ki ASP Mega Senragi yathang makhada paibani haina khangnarakhi pawsina makhatana hai NIA na Narengbam Samarjit ki mathakta FIR number 223 of 10/2019 Lamphel PS lakhotki tungda Ministry of Home Affairs Government of India na thokiba order number 11001156 2019 NIA gi matungina NIA da amuk hana register tawkhibani mangonda sidiba maral singi manungda namthak tawba terrorist ki thabak thoram sijinanaba India amasum mapalebak-tagi sel khongkatpa amasum Unlawful Activities Prevention Act 1967 amasum
conspiracy-nacingba yauri. Maaki mathakta palliba section-sing adudi 120B 420 IPC and section 13 and 17 of UA Clause P Act-ni. Adumakpo haujik phawbagi oina mangonda India gi mayukta lan hawbagi section adumadi pandri. Salai group asi Ponzi scheme sathaba amadi scheme asi phibam saraktabadagi accused oiriba Salai group ki chairman asi depositor singna deposit tarakiba sale sing aduga loinana London da satuna Manipur ning tamle haina lauthokibani haibasi police ki investigation da khangba ngamkhi haidi. Microfinance ki kuthangda smart society na logi ayaba yaudana interest sada ahumda miyamdagi sale khonggatli hairiba logi mayukta miyamdagi khonggatkiba senpham sing asi Salai group of companies ki vice chairman ahum haibadi Elangbam Brizendro Narengbam Bisorjit amade akoijam Dipa Anandana Atopa Salai gi company sing seasonaki asumna senpham sing asi accused oiriba Samarjit ka laktuna khibani hairiba Salai group ki vice chairman ahum masibu phaduna court asida puthok matung kumja English ngani kun gi December 3 bill thadokibani hairi makhatana investigation lawyer matung NIA na court asida accused oiriba Samarjit jauna atopa accused manga gi mathakta charge sheet langkhatkiba matung ina accused oiriba Samarjit amadi Yambem Biren gi mathakta bill lawba yadaba warrant of issue tawkhibani hairi makhataba investigation gi damak numit taraga humdoini haibadi lakadorbi April taragani thoi fawa police custody remand lawkhibani loinana mangondagi phanglakiba potlam singsu makhatana investigation gi damak NIA da thambada kona ayaba pikhi lakadorbi April taragani thoi da court amuk puthokani haidena su pawamana makhatana fudoragli and thank you.